ꯀꯩ ꯃꯔꯤ ꯃꯇꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅꯦ ꯏꯕꯦꯝꯃ ꯂꯩꯔ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥꯅ ꯆꯍꯤ 10 ꯀꯨꯟꯍꯟꯕꯗꯤ ꯇꯞꯇꯥꯒꯩ ꯂꯧꯅꯩꯁꯤꯗꯤ ꯃꯣꯏꯗꯗꯤ ꯀꯅꯥꯅ ꯀꯩ ꯍꯥꯏꯅꯔꯒꯦꯕ ꯅꯪꯒꯤꯁꯤꯕꯨ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯄꯦꯇꯋꯥꯗꯨꯗ 시다부 능부 가능이더라 하바 하유네 하유오바 엄다 시 하유오바 시 공타 하유오바 아유 이마 ꯇꯥꯎ ꯂꯩꯇ꯭ꯔꯦ ꯈꯨꯐꯖꯁꯤꯗꯤ ꯆꯤꯛꯀ ꯆꯤꯛꯄꯅꯦ ꯇꯟꯖꯥ ꯑꯝꯇꯪ ꯄꯤꯔꯗꯤ ꯌꯥꯕꯖꯥꯅꯤꯗ ꯑꯗꯨꯅꯤ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯐꯖꯔꯦ ꯇꯥꯎ ꯃꯥꯟꯗꯤ ꯃꯥꯜꯂꯦ ꯑꯃꯗꯣ ꯍꯥꯏꯔ ꯑꯝꯇ ꯌꯦꯡꯖꯦꯕ꯭ꯔꯣ ꯑꯦ ꯑꯗꯨꯗꯤ ꯍꯥꯏꯔꯨꯔꯒꯦꯅꯦ ꯍꯦꯔꯥ ꯆꯥꯔꯤꯁꯤꯗꯗꯤ ꯂꯣꯏꯁꯤꯅꯨ ꯀꯩꯗꯧꯔꯦ ꯅꯪ ꯂꯩꯔ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯨ ꯅꯪ 장애이다만 mafamna ꯆꯪꯉꯨꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯃꯥꯅ ꯌꯥꯝ ꯂꯛꯆꯈ꯭ꯔꯦ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯕꯨ ꯍꯦꯛꯇ ꯈꯨꯠ ꯊꯥꯏ ꯁꯤ ꯌꯦꯡꯉꯣ 아이씨 가리 잡을 나가 나 카이르디야 너나 차이도 누가이거든 아 에이 간 아시게 또 가요 보니자. 가요 사이드 똑똑똑 하는 거 만나나 따다봐 시트봐 시끄러 샤세 시끄러 샤세 삐려봐 바람을 봐 시끄러 샤래 시끄러 샤래 시끄러 샤래 만나나 따다봐 만나나 따다 ꯇꯥꯛꯄꯤꯕꯁꯤ ꯑꯩꯕꯨ ꯋꯥꯈꯜ ꯑꯃ 따라이 따다기 라일라 슈디 야우드럽니나 까이데 해두리 ꯁꯥꯔ ꯁꯥꯔꯒꯤ ꯋꯥꯐꯝꯁꯤꯗꯤ 에이 나 신도 컴도 이제 인스펙터 민감만이 강아봐 좀 들어 나샤제 라일라 슈 담만도 못 담잖아 셀 달러를 탐해 니피 임사 그러게 까까 ꯁꯥꯔꯒꯤ ꯋꯥꯐꯝꯁꯤꯗꯤ 저서 ꯑꯦ ꯉꯥꯏꯈꯣ ꯁꯦꯜ ꯄꯤꯔꯝꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ 어이 삐로이 좀삐 삐로이 ꯅꯣꯏ ꯁꯦꯗꯤꯅꯦ ꯁꯨꯛꯄꯤ ꯄꯤꯔꯣꯏ 좀삐 아니, 삐로이 ꯄꯤꯗꯕ ꯌꯥꯔꯣꯏ ꯊꯨꯒꯥꯏꯁꯦ ꯀꯌꯥꯝ ꯇꯥꯡꯏ ꯈꯪꯕ꯭ꯔꯥ ꯍꯥ ꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ 에, 저는 ꯁꯤ 비시게. ꯀꯩꯅꯣ ꯈꯪꯕ꯭ꯔꯥꯕ ꯄꯤꯗꯕ 하이디 ꯀꯩꯅꯣ ꯄꯤꯗꯕ 하이디 ꯀꯩꯅꯣ 이기샤 마마 마마 맞지? ꯃꯥꯒꯤ ꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯏꯁꯥꯕꯨ ꯊꯥꯕꯤꯔꯤꯗꯨꯕꯨ